Hello everyone. ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯖꯔꯒꯦ. ꯑꯩꯒꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕꯒꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ. ꯑꯗꯣ ꯑꯩꯁꯦ ꯃꯄꯥꯟꯗꯒꯤ ꯍꯥꯏꯗꯤ ꯊꯣꯡ ꯀꯥꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯛꯂꯛꯑꯒ ꯅꯝꯕꯗꯤ ꯌꯥꯔꯔꯣꯏꯕꯀꯣ. ꯑꯗꯨꯅ ꯑꯩ ꯁꯤꯒꯤ ꯊꯣꯡ ꯃꯆꯤꯟꯁꯦ ꯁꯤꯒꯤ ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯛꯑꯒꯦꯕ ꯋꯥꯔꯤꯗꯣ. ꯁꯤ ꯊꯣꯡꯅꯦꯕ. ꯁꯤꯗ ꯆꯪꯉꯛꯑꯅꯤꯗꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯤꯗ ꯎꯄꯨ ꯂꯩꯔꯦꯀꯣ. ꯀꯩꯝꯇꯗꯤ ꯌꯥꯎꯗꯕꯅꯦ. ꯁꯤꯗ ꯎꯄꯨ ꯂꯩꯔꯅꯤ. ꯑꯗꯨꯒ ꯁꯤꯗ ꯃꯤꯔꯔ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ. ꯁꯤꯗ ꯕꯦꯁꯤꯟ ꯂꯩꯔꯦꯀꯣ. ꯁꯤꯗ ꯔꯦꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯁ ꯀꯩꯀꯥ ꯊꯝꯃꯦ. ꯑꯇꯩ ꯃꯈꯥ ꯀꯩꯝ ꯂꯩꯇꯦ. ꯁꯤꯗ ꯈꯣꯡꯎꯞ ꯊꯝꯃꯦ. ꯁꯤꯗ ꯀꯩꯅꯣ ꯃꯣꯏꯅ ꯀꯩꯅꯣ ꯄꯤꯌꯦ ꯁꯤꯒꯤ ꯍꯤꯌꯔ ꯗ꯭ꯔꯥꯏꯌꯔꯁꯦ. ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯣꯡꯉꯤꯁꯤ ꯁ꯭ꯂꯤꯞꯄꯔꯁꯨ ꯃꯣꯏꯅ ꯄꯤꯕꯅꯤꯀꯣ. ꯑꯗ ꯁꯤꯗ ꯏꯁꯤꯡ ꯀꯩꯀꯩ ꯃꯌꯥꯝ ꯊꯝꯃꯦ. ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯁꯤ ꯍꯧꯖꯤꯛ ꯂꯟꯁ ꯃꯣꯏ ꯄꯤꯔꯛꯄꯅꯦꯕꯀꯣ. ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯦ ꯊꯥꯡꯖꯜꯂꯀꯥꯟꯗ ꯆꯥꯔꯅꯤ. ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯒꯤ ꯄꯥꯎꯁꯅꯦ. ꯁꯤꯗ ꯇꯤꯁꯨ ꯄꯦꯄꯔ ꯂꯩꯔꯦ. ꯁꯤꯅ ꯗꯁꯕꯤꯟꯒꯤ ꯆꯦꯔꯪ ꯍꯥꯏꯇꯥꯔꯦ. ꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯦꯇꯂꯤ ꯑꯃꯁꯨ ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯁꯤꯗ ꯁꯣꯅꯤꯒꯤ ꯇꯤꯚꯤ ꯑꯃ ꯈꯤꯜꯂꯦ. ꯁꯤꯗ ꯐ꯭ꯔꯤꯖ ꯃꯆꯥ ꯑꯃ ꯂꯩꯔꯦ. ꯐ꯭ꯔꯤꯖ ꯃꯆꯥꯅꯤ ꯁꯤ. ꯑꯩꯗꯤ ꯁꯤꯖꯤꯟꯅꯗꯦꯗ ꯀꯩꯝꯇ ꯃꯨꯠꯊꯠꯂꯦ. ꯁꯤꯗ ꯊꯥꯗꯧꯕ. ꯑꯗꯨꯒ ꯁꯤꯒꯤꯗ ꯗ꯭ꯔꯥꯋꯔ ꯂꯩꯔꯤꯁꯤ ꯀꯔꯤꯝ ꯌꯥꯎꯗꯦ. ꯆꯤꯌꯔ ꯂꯩꯔꯦ. ꯗꯁꯕꯤꯟ ꯂꯩꯔꯦ. ꯑꯗꯨꯒ ꯐꯃꯨꯡꯁꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ. ꯁꯤꯗ ꯇꯨꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯗ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ. ꯂꯥꯏꯠ ꯀꯩꯀꯥ ꯁꯤꯗꯒꯤ ꯂꯣꯏꯅ ꯊꯥꯟꯕ ꯌꯥꯏ. ꯁꯤꯗ ꯑꯁꯤ ꯃꯊꯛꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯑꯁꯤꯗ ꯗꯁꯕꯤꯟ ꯂꯩꯔꯦ. ꯁꯤꯗꯤ ꯕꯣꯇꯜ ꯏꯁꯤꯡ ꯑꯍꯥꯡꯕ ꯊꯛꯄ ꯈꯣꯝꯅꯕꯅꯦ. ꯁꯤꯗ ꯑꯩꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯀꯣꯌꯦꯠꯅꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯦꯃꯦꯔꯥ ꯕꯦꯛ ꯂꯩꯔꯦ. ꯁꯤꯗꯁꯨ ꯊꯝꯃꯦ. ꯑꯗꯨꯒ ꯁꯤ ꯃꯄꯥꯟꯒꯤ ꯁꯦ ꯋꯤꯟꯗꯣ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯑꯃꯨꯛ ꯈꯜꯂꯦ. ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯁꯤꯅꯤ ꯀꯥꯁꯤꯒꯤ ꯍꯥꯏꯐꯦꯠ ꯂꯩꯕꯩ ꯃꯑꯣꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ. ꯑꯗꯨꯒ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ. ꯁꯤꯗ ꯇꯣꯏꯂꯦꯠ ꯂꯩꯔꯦ. ꯇꯥꯋꯔꯗ ꯂꯩꯁꯦ. ꯁꯤꯗ ꯁꯥꯋꯔ ꯂꯩꯔꯦ. 이루어지는 లిక్విడ్ బాత్ హియర్ షాంపూ